Akhak-Arao Yaona Akanba Nong Churaba Yai Pawasi ngasi nungthil phongkiba paujel pausedagi lokhatsabanai Indian Meteorological Department ke Meteorological Center Imphal ngasi thokpa cherol amagi matungin na Manipur gi apunba district taraga tarukta ngasi dagi hauraga lagliba tang mapan phauba yellow alert lauthokibaga loinan na district sing ngasi gi tongan ba mafam kayada khakpa lauba yauna akanba nong churaba yai haire cherol aduna makha taraduna lagliba tang taradana Tamenglong Senapati Ukhrul Kamjong amade Chandel district ki mafam kayada paksana nong churaba yai haire ngasi dagi hauraga lagliba tang mapan phauba yellow alert lauthokibaga loinan na Miyamna nong singi matang da mari lainaba department tagi update oiba pau launaba su khangalakle Rahul Gandhi Oklubagidamak o Ibobi ke Meghachandra na Luchingba timama Silchar gidamak Imphal Thadokhre pawasi ngasi nungthil phongkiba kangla pau se dagi lokhatsabanai hayeng Imphal da lakadoriba Congress ki Luchingba Rahul Gandhi oknabagidamak CLP leader Okram Ibobi amade Manipur Pradesh Congress Committee ki President ke Meghachandra na Luchingba timama ngasi Silchar gidamak Imphal Thadokhre Press na fangba pawa magi matungin na MPCC gi team adu ngasi ayuk Imphal International Airport agi Silchar gidamak Imphal thadokhibanai hayeng July 9 da Congress ki Luchingba Rahul Gandhi pungkharagi khongsatta Imphal da lakadabanai Rahul Gandhi na hayeng ayuk Assam gi Silchar da akhanaba flight amada thunglagadabanai mahangna Silchar da thunglaba matung Jiribam district ta laktuna mafam adu da leiriba relief camp sing da chatuna haujik lamda masida thogliba irang asina maram oiraga Lanjena duna leiriba Meeoi singa unaga nei tungda khanaba flight amada Silchar dagi Imphal da lakane Imphal da thunglaba matung Churachandpur da satkani haire tungda Moirang da muk laktuna Phubala High School da hangleba relief camp da laktuna ke masida leiriba singa unaga nei Moirang dagi halaklaba matung Rajbaban da laktuna Governor Anusuya Uike ga unaraba matung akhanaba flight amada Imphal thadokhigani haire Panba yabadi Rahul Gandhi na parliament ki opposition leader oina khallaba matung mahaki ahanba khongsat oina Manipur da lakadaba nei Nashik Pambi ama Tektharakpadagi Meeoi ama Sokhre pawasi ngasi nungthil phongkiba kangla pau sedagi lokhatsaba nei ngasi ayuk pung 12 rom tabada IMC gi mayoknaba kanglapat mapan da hoba Nashik Pambi ama mara phungna Tektharakpadagi mafam adu da lambi sathok sasin tawba Meeoi ama minor oina Sokhre aduna lambi mayai da tasilakpadagi lambi sathok sasin da chauna akaiba pikhibaga loinana mafam aduda Manipur Police ki IGP themthing ngasangba amade City Police ki personnel sing laktuna khudakta mafam adu lambi thingjinduna thamlaba matung adu lauthokhe haidiba pambi asi chahi 50 rom suraba foot taruk hena konba liraba pambi makhalama nei Meeoi amakhak minor oina sokhiba du natana uzawasina Tektharakpada atopa sogapan thokpagi paudi leite haire